everyone, welcome back to my YouTube channel. Miyam ngasidi anova video ama puduna lakjare. Ngasigi video sidi trend dagi haukhre. Ado aina chalise Yumdani. Matam kuirabai matungda amuk Yumda kharani leiba chalini. Aiga ichanupaga, aigi husband ga. Ado miyam asigi video se nungalaga nambani. Thungba numituga di langba khotpa taubasina video se namba ngamhaudare. Ado miyam aina chempak se happy se ngasi se poha hauge taubani. Ayuki breakfast se. Ado aina chempak siga ising khara hape. Aduga chempaki ising singse machun tahanna thammani kanghallaga. Asigana leire poha thongbada changadaba machangsingdo namga badam kharaga morok kharaga soina thamme. Adugai asigana chempak ngasagi chamthokpa chempakto kanghanna thamme. Jingna jenam se khangda hapchale ahanbada. Moroksu hapchale. Ado miyam poha se thongba matamda vegetables atopasu dum hapajai. Gajor hapasu jai. Alu hapasu jai. Ado akhogi se aina ngasi thongse simple adum thonge hajang napi haptabada. Ado isu dum hauri mayam. Ado ai khangda jaikhang su hapchale. Maroi su hape. Thum khara su hapchale. Morok su hape. Hapkadaba machangsingdo hapchale. Aduga chempak ngasaigi chempakto oina hapani. Punamakse hape matungda amung ngawinarani punna. Uji badam se hachan ba loire. Ngure uji. Kabo kabo olani, nairani. Ado miyam ujik se poha se hauba loire. Aduga sina ngarangi laihirukni. Aduga singaraga jalebi sina ngarang leirakpa. Asi oina dum charani ayuki breakfast da. Aduga ayuji khaidokpa haukhre. Padao kamai tauri? Yamna hauri poha set sabada jamna hauri mahau thuhi. Nangini. Hauri. Atai su lei hapak khora. Yaran. Akhoi ruki breakfast se tauba khotpa loiraga mung ichanupada mung barogi chakse inbirini. Ma hana pija thoini. Ado matungda akhoi jum manakta ma jum sangkaba ma layaba aduga su challuge taubani.
ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯦ, ꯅꯣꯡꯁꯨ ꯈꯔ ꯈꯔ ꯇꯥꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯌꯧꯔꯦ, ꯃꯤ ꯈꯔ ꯈꯔꯕꯨꯗꯤ ꯂꯥꯛꯅ ꯂꯩꯔꯝꯃꯦ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤꯁꯨ ꯐꯝꯃꯦ꯫ ꯊꯦꯡꯁꯨ ꯊꯦꯡꯉꯦꯕ ꯅꯨꯃꯤꯠꯇꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯅꯠꯇꯅꯤ ꯃꯤꯁꯤꯡꯁꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫